Raijel Manipuri Horror Story Maikaidagi Mayambu Ikoknona Khurumjari Ngasisu mayamgi ngahak awa pothabada mateng oinaba asengba thokkiba wari ama puduna laksari wari asi iyamba tondonba kouba amana masamakta hakthengna thengnagiba tawdokni haina thabirai wari asi khara semdokchaduna mayamna taba nungainabagi mawongda ijabani wari asibu pathokjaba matamda soigiba langiba kya yaursu mayamna pukchel chawna ngakpiyu adudi mayam wari asi iyamba tondonbagi mot sinduna mayamngi mafamda pathokjarlage matam mado akoina class 8 loibagi tha ani morom winter vacation thaba matamni matam madudadi mobile phone haibasi kaya painade internet haibasi karino masak khangdringai gi matamni haina haiba yai aduna akoigi lenga sing amadi inkhalakliba angang sing asi thaina gi oiba masana kaya morom ama sanaduna matam lelai aikoigi yum asi lobuk kayamna naknare aduga lobuk pat kasu samnare abung chauthoi sanatomba aikoi mari asi winter vacation gi matamda labuktada anamba lei lau yaiba loibagi charumarak aduda sanaba yaba sanaruraga charumai tiktuna nungai nungai ba wari kaya sanaduna numidangi pung 3-3 fawba laithoi nahan gaidi aikoi yumga khara adum naknaba mafamda sanaraga charumai ti adubu numit adudi charu yamna leiba mafamda oina sanarusi haibadagi aikoi mari asum thiduna lakpana charu yamna leiba mafam adusu thengnare pat kasu yamna naknare aikoi mari chen chongduna sanai manghunbu onbane kekulotpibu sanabane sanaba yaba sanarami asumna numitsu asum tasangre mamsuk torakle aikoi mari su charu khara khomduna mai tikpa hauduna nokningba nungaiba wari kaya sanaba haurammi aikoi mari na leiriba mafam asigi hek yet thangbada thaina degi ahallaman singna hainaduna laklaba mi tadaba pat mafam jaga amadani mafam asida turel khong macha amasu cheli aduga khongnang macha amasu hawi aikoi marina asum wari sanaringaida aina khonjel ama tarai turel khong macha aduda kanagumba mioi amana kumduna nga fabagi mawong amada tarai asummunna tasalurgana tuminna hekta laigi aina khalli kananone asuk yamna thengraba ingraba matam asidabu turel macha asida kumduna nga fariba sibu haina aisu kemda khanjalude ngaihak leiraga khonjel adu amuk tarai aina fuk hagotuna turel aduda yengi adubu mambani na sengna ubusu fangde misu leibagi mong ude aduda imanba ahum aduna kaidawrage kaiduna nangna aduk yamna munna yengi dubu asumna hairakpada aina hojik tagiba khonjel sing adu makhoi ahumda tammi adubu makhoidi amta ude haina hairai aisu asum chingnaba poglai aduda abungna yare nangsu aikoi kinaba haina tawrido kasu kibiroi fammo yare nangna khonjel adu tai hairagasu pat taba mising oiramgani haina hairai aisu karimata khumde famdaduna wakhan tawri hojik aina tagiba makhon adugi maramda asumna makhoi ahumna nokningba wari kaya linarakpadagi aisu adum kauthokre aikoi marimak wawa nokli adubu khanghaudana khonjel ama tarai kanagumba mioi amana pat aduda chongthaduna iroibagi makhon ama tarai handakti makhoi humsu khonjel adu tare aikoi mari noklambadagi chapleptuna amana amada munna yengnaduna lei sanato mana kananu sibo asuk thengraba matamsida pat asida iroirisibo asibu miro lairo chawthoina ngasai tondon mana haibodo chumdori ne side aduda aina aikoi chalorasi lao sida kuina leitharagadi soidana khudong thiba tarani aduda makhoi ahumma warep chap manaduna abungna aingonda karemnana hairakhi nangsidi nahangai nupa yamna thoi haina leiyani adugadi homo oiramle haina laknarakhi adudagi aisu sauningboy kayoi fare dudi kaidause haino hairo haina makhoi ahumda aina hangi adudagi makhoi humna tagriba khonjel asigi manakta changlaga kanano haiba yengthoklusi haibadagi aikoi marimak pat adu tamna changammi adubu taramba khonjel adudi ngasaina chap lepkrabani aikoi marina charu khara pairaga mai chamduna akoiba sing adu koyeng yengbadadi kanasu leiba ude kanasu leiramdaba aduda aikoi marimak khara kibadi haurabani aikoi marina asum leptuna kanasu leite haina wari sanaringaida khongnang adugi masa sing adu kanna niglakhi aikoi marimak khangprek khangi ngasai waida akanna thau saramba ahum asisu kibana loigre aduda aina masidi kanararoi haiduna makhoi ahumda yum younaba chelasi haibadagi
ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯌꯨꯝ ꯌꯧꯗꯨꯅ ꯑꯩꯁꯨ ꯄꯣꯊꯥꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯕꯨꯡꯒ ꯆꯥꯎꯊꯣꯏꯒ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯅ "ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯁꯤꯕꯨ?" ꯍꯥꯏꯅ ꯍꯪꯕꯗ ꯑꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯗꯤ ꯁꯅꯥꯇꯣꯝꯕꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯍꯧꯔꯤ, ꯃꯥꯏꯕ ꯑꯃꯁꯨ ꯌꯥꯍꯧꯋꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯕ꯭ꯔꯁꯀ ꯇꯧꯗꯕꯤꯗ ꯁꯅꯥꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯅꯥꯇꯣꯝꯕꯒꯤ ꯌꯨꯝ ꯌꯧꯕꯗꯗꯤ ꯁꯅꯥꯇꯣꯝꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯕꯣꯛꯅ ꯁꯪꯕꯤꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗꯒꯤ ꯑꯕꯣꯛꯅ "ꯅꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ, ꯁꯅꯥꯇꯣꯝꯕꯁꯤ ꯁꯪꯕꯤꯔꯝꯃꯣ, ꯑꯕꯣꯛ ꯏꯔꯨꯖꯧꯈꯤꯒꯦ" ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯅꯥꯇꯣꯝꯕ ꯒ꯭ꯌꯥꯟ ꯐꯖꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯈꯪꯅꯤꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯅꯥꯇꯣꯝꯕꯗ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯇꯣꯝꯕꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯈꯤ꯫ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯃꯔꯤꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯩꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯀꯅꯥꯁꯨ ꯇꯥꯟꯅꯔꯛꯄ ꯎꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝ ꯌꯧꯗꯨꯅ ꯆꯪꯉꯛꯂꯦ꯫ ꯅꯣꯏ ꯑꯍꯨꯝꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝ ꯆꯪꯂꯒꯦ ꯍꯥꯏꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯟꯕꯒ ꯑꯩꯈꯣꯏꯒꯤ ꯀꯨꯟꯊꯣꯡ ꯆꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯨꯗꯦꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯁꯟꯈꯤꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯗꯨꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯜꯂꯤ꯫ ꯑꯩꯅ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯤ꯫ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯈꯤ, "ꯍꯌꯦꯡꯗꯒꯤ ꯂꯧꯕꯨꯛꯇ ꯁꯥꯟꯅꯕ ꯊꯣꯛꯄ ꯌꯥꯔꯣꯏ" ꯍꯥꯏꯅ꯫ ꯑꯗꯨꯒ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯏꯃꯨꯡ ꯄꯨꯝꯕ ꯊꯨꯡꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨꯅ ꯍꯨꯝꯗꯣꯛꯏ꯫ ꯑꯕꯣꯛꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯕ ꯃꯥꯜꯂꯦ꯫ ꯊꯣꯔꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯊꯣꯛꯅꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯆꯪꯗꯨꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯤꯠ ꯍꯦꯛ ꯎꯏꯁꯟꯕꯒ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯎꯏ꯫ ꯑꯩꯅ ꯐꯛꯂꯥꯡ ꯘꯔꯤ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯝꯂꯦ꯫ ꯄꯨꯡ 1 ꯇꯥꯗꯣꯏ ꯇꯧꯔꯝꯂꯦ꯫ ꯑꯩꯁꯨ ꯅꯝꯗꯅ ꯇꯨꯝꯕ ꯊꯦꯝꯃꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯡꯒꯣꯟꯗ ꯃꯤ ꯑꯃ ꯇꯞꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯀꯣꯛ ꯐꯥꯎꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯞꯅ ꯆꯠꯂꯝꯕꯗꯒꯤ ꯈꯔ ꯑꯁꯨꯝ ꯀꯟꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯩ ꯍꯨꯃꯥꯡꯅꯁꯨ ꯏꯁꯥꯁꯤ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯦ꯫ ꯏꯃꯥꯕꯨ ꯀꯧꯒꯦ ꯇꯧꯔꯁꯨ ꯆꯤꯟꯂꯩ ꯄꯨꯝꯕ ꯐꯥꯖꯟꯈ꯭ꯔꯦ꯫ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯊꯣꯡꯅꯥꯎꯗ ꯊꯤꯟꯕ ꯑꯗꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯊꯤꯜꯂꯝꯃꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯍꯦꯛ ꯀꯥꯡꯈꯝꯃꯛꯇꯗ ꯈꯨꯖꯤꯟꯅ ꯈꯣꯔꯣ ꯈꯣꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯇꯥꯔꯛꯏ꯫ ꯑꯩ ꯀꯤꯕꯅ ꯏꯁꯥ ꯑꯁꯤ ꯊꯛ ꯅꯤꯛꯂꯦ꯫ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯥꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯀꯣꯟꯕꯤꯔꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯙꯧ ꯑꯃꯗꯤ ꯏꯕꯦꯟ ꯑꯅꯤꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯕꯗꯒꯤ ꯏꯁꯥ ꯐꯥꯖꯜꯂꯝꯕ ꯃꯈꯩ ꯑꯗꯨꯗꯤ ꯇꯞꯅ ꯐꯔꯛꯂꯦ꯫ ꯑꯩꯅ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯕꯨ ꯀꯧꯏ꯫ ꯑꯗꯨꯕꯨ ꯐꯩꯖꯨꯞ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯛ ꯄꯨꯝꯕ ꯈꯨꯝꯖꯟꯈꯤꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯕ ꯑꯗꯨꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯕ, ꯃꯃꯤꯠ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯗꯨ ꯏꯐꯥ ꯐꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯏꯃꯥꯟꯕ ꯁꯅꯥꯇꯣꯝꯕꯅ ꯌꯥꯝꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯈꯤ꯫ ꯑꯕꯨꯡ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯌꯧꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯌꯨꯝ ꯌꯧꯕꯗ ꯑꯀꯤ ꯑꯈꯪ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯤꯔꯤꯕꯒꯤ ꯃꯔꯝꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯗꯁꯥ ꯄꯥꯡꯗꯕ ꯃꯤꯑꯣꯏꯗꯅ ꯑꯅꯝꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯗꯨꯅ ꯑꯃꯗꯤ ꯁꯥꯗꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯗꯁꯥ ꯄꯥꯡꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯂꯝꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯍꯥꯛ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯗꯨꯅ ꯊꯕꯛ ꯊꯤꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯁꯥ ꯏꯊꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯂꯩꯔꯒꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ
ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯇꯦꯛꯁ ꯊꯥꯕꯤꯔꯛꯎ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫